अहानबदा मरुदु पाउसिंग पिजरी लालौबसिंगी अथिंग मरक्ता हुमुद्रा हमदोइ सुबा इंडिपेंडेंस डे के तोरम पांथोखरे इशू थोलप खुदिंगी बन कौबना अखोइगी स्टेट असि मनिंग हनहले हाइना चीफ मिनिस्टर एन वीरेन नुंगनांग बफुंगोखरे भारत की निंग तंबा नुमितपु हराउ तयामना पांथोकले लमदम असिदा लेरिबा खुंगंगी मियोय क्यादि निंग तंबगी महाव अदुदि फंगदना लेरि हाइना एजुकेशन मिनिस्टर टीएच राजेशम हाइख्रे ब्रिटिश की मखुतगे निंग तंबा फंगनबा लांथिंगनखिबा मरैबाक निंगबा अथौबसिंगबु ngasi gi mirolna kaukthokpham thokte haina minister Eljenta Kumar haikre amadi independence day ge thorom pangthongngai chakhangdabasingna plan tawramba oigani haina thajaba IED ama Assam Rifles amadi bomb expert ke kanguna lokhoklaba matung pokhai hankre Kurumjari, Times of Manipur News yang berbesing buku mentem jantan ataram nukseri. Ujung miam the pauk santok na pijari. Bharat ki atai mafam sing da pangthong na bagum ngasi state asidasu Manipur lengak na sinduna ahan ba Manipur Rifles ki parade ground da humudra humdoi suba Independence Day ki thorom pangthokre. Thorom maduda Chief Minister N Virena maki warol pireduna issue tholok pa khudingi ban kobagi haina biasina ngasi aikoi ki state asi maning hanale haina nungnang bufung dokre. Hiramasigi matang da TOMTV ge akan ba paukdam ama. Humputara humdoi suba Bharat ki ningkha tamkibagi numit palan thorom ngasi Manipur gi mafam kyadasu paksana pangthokna khrai mapung oiba thorom Manipur lengak na sinduna ahanba Manipur Rifles ki parade ground da Manipur gi Chief Minister N Virena jati gi masu ahum gi phiral atya thakta paihenduna thorom adu hokdokki Manipur lengak ki cabinet minister sing MLA sing department sing gi makok tongba amadi Manipur police ki official kyana saruk yaki thorom adu da mathong ningthi jena tawba police personnel taratrukta President Police Medal for Distinguished Service Award Police Medal for Meritorious Service Award Union Home Ministers Medal for Excellence in Police Training Chief Minister's Trophy for Community Service 2019 Award amadi Chief Minister's Trophy for Anti-Drug Campaign 2019 Award piduna ikai khumna ba utki Ayuk pung mapan makhaidigi hokduna ahanba Manipur Rifles ki parade ground da pangthokiba thorom aduda punna contingent humputaruk na sarugyaki Manipur Police Training Center MPTC Pangai gi Assistant Director Sarangthem Asnana parade commander oiduna BSF CRPF Manipur Rifles Indian Reserve Battalion Manipur Police Mizoram Police MPTC Pangai Manipur Central Jail BDF Impal East Impal West Home Guard Manipur Fire Service Excise Department Forest Department Traffic Police SDRF Anti-Riot Contingent Ex-Servicemen ICDS MMTA CID Technical BDS team loinana school college ki mahiroi sing amadi cultural team na singba contingent kya na saruk yaki Guest ki warol pireduna Chief Minister N Virena haikivada issue tholop khudingi ban kaukshin bagi haina biasina ngasi aikoi gi state asi maning han bagi phibam da leire khunai asigi yumbi oiriba mahiroi singe academic atmosphere da ban amadi irangna aduki matik asoba saithing ama piri nakala moromda Imphal city manungi lambi chinba hengalakpa asigi yenglaga Imphal manungi mi chinba mafam sing da leiba school college sing city dagi khara thaptokpa akomba mafam sing da hongdonaba cabinet na khanaba hore miyam nasu mamal yamlaba suggestion pibiyo haina mahna haiki Jam waiva, kaso presenti aade hote. Gari inspection kati mari handle hai, ki population handle hai. School timing, mana koi na ada koi isme sudhar karwa, isko karwa. Adu ki system jo success hoye na. Abhi hamar yahan ko aide to na. Bazar manu se laega. Iran se sumibra la libra kande. Grupo la kali leader bana kai gino kham koi to kai gino kham de samna bana ba eto koi koi ke kaulu na ekoi de am kai to sarkar de am kai to ko anu private ki dekh rahi ba yahan service se ke to school ke conflict ho mo ka kana ba school humko identify tore Madhu doctor koi budget koi provision Oina magi school ka sanga da kaya no kai processor samajh bono computer ke aage bono smart classroom kai bono furniture samajh bono hybrid symbol oine koi madhu government ka kai tarah ka career kai koi game room pula simultaneously I school ka sanga koi Several categories that are available.
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯛ ꯇꯧꯕ ꯐꯪꯖꯔꯛꯄꯗꯒꯤ ꯍꯧꯅ ꯁꯣꯊꯍꯧꯔꯕ ꯄ꯭ꯔꯖꯥꯁꯤꯡ, ꯂꯧꯃꯤꯁꯤꯡ, ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯋꯥꯆ ꯚꯥꯔꯠ, ꯕꯦꯇꯤ ꯕꯆꯥꯎ, ꯕꯦꯇꯤ ꯄढ़ꯥꯎ, ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ, ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯒꯤ ꯍꯛ ꯄꯤꯔꯤꯕ ꯇ꯭ꯔꯤꯄꯜ ꯇꯂꯥꯛ ꯕꯤꯜ, ꯂꯧꯃꯤꯁꯤꯡꯒꯤ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ, ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡ ꯁꯦꯝꯒꯠꯄ, ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯅꯆꯤꯡꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯦ ꯍꯥꯏꯈꯤ꯫ ꯅꯨꯄꯤꯁꯤꯡꯕꯨ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯕꯦꯇꯤ ꯕꯆꯥꯎ, ꯕꯦꯇꯤ ꯄढ़ꯥꯎ ꯅꯆꯤꯡꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯈ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯥꯛ ꯋꯥꯡꯅ ꯂꯩꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯤꯟ ꯇꯂꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯒꯤ ꯕꯤꯜ ꯄꯥꯁ ꯇꯧꯈ꯭ꯔꯦ, ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯅꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯆꯥꯎꯅ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯂꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯂꯧꯃꯤ ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯨꯛ ꯍꯥꯞꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯂꯧꯃꯤ ꯀꯌꯥ ꯑꯃꯒꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯕꯅꯤ꯫ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯚꯥꯔꯠꯀꯤ ꯑꯇꯩ ꯁ꯭ꯇꯦꯠ ꯌꯦꯡꯉꯨꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯃꯣꯗꯤꯖꯤꯅ ꯂꯨꯆꯤꯡꯕ BJP ꯁꯔꯀꯥꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯁꯦꯝꯒꯠꯂꯛꯏꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯅꯦꯁꯅꯦꯜ हाईवेज, स्टेट हाईवेज हादरइबा सेन जिरी लंबी, मोरे लंबी, फोर लेनिंग, मकुथों, बाराफों, तौरई न मैम पुनमक्से मसे कोई ममांगी मतम द उरमदे, ममांगी मतम द तौरमदे, पंगाई हाई बनते, मिन्न उबा नाना ताबदु मैम तपनी तमेंगलोंगी ओइना हिल एरिया डेवलपमेंट फंड लुपा करोड़ 34 सैंक्शन तौदुना डिस्ट्रिक्ट असिगे साखो थोरांगी थबक क्या माई पाकना पाइखत्ख्रे अनिसुबा फेस की ओइना मणिपुर की लेमहौरी बसिंगी डिस्ट्रिक्ट सिंगी मनुंग हंजिन मफमसिंगदा साखो थोरांगी थबक पाइखनबगी दमक अखनबा सेंथंग काइथबिनबा डोनर मिनिस्टर उनदुना तक्सिनख्रे चिंग अमदी तम अनिमक जब मानना साखो त्रिफाउबा मणिपुर साखोले हाइबे यारोय मरम असिना लेंगाक असिना सिंगी मफमसिंगदा साखो थोरांगी हिरमदा अहनबा मित्येंग थमली हाइना मांगना मखा ताखी आदि तबे होंगे तो ये सब ले रहे हैं लेकिन अभी डिमांड नहीं है बस सारी तो समझ नहीं सारी जो लगी है काम अंदर हमने जो भी मशीन आ गया अब ना मुराद भी आयो था तबे होंगे तो सेटल तो लोग आप कैसे नंबर हो रहे मुझे कार्य की मनूंगा उकुल नंबर हो रहे ऑलरेडी जो लाभ फंक्शन हो रहे सेनापति हो रहे कापोकी हो रहे जिरी बांध हो रहे उसी वालों से आपकी तांदिल बिखरा है अदुना तांदिल चुई यार नहीं नसी किसी ना नसी की मना तो व्यू है उन्हें तो मोकोई किसना करमाना का दुकान आपको का सुई मना मशीन करेंगे ना तो आपको दुकान से जो उन्हें बनाओगे संगे जो सारी दुर्भोग्य मानवा ngasi Prime Minister Narendra Modi na NDA gi ani subatam gi ihan hanbo oina pikiba Independence Day gi warolda haukiba sahi manga asida miyam gi tangai fadaba awar apa kyada minyeng changduna lakraba matungda lakadoriba sahi manga asida makata na miyam gi apamba thunganab gi damak thorang tawri haina phongdokre Red Fort ta pangthokiba chinglem laba thoramadуда Prime Minister Narendra Modi na mahake ani suba government na ahan basayol tara surapada Jammu amsung Kashmir da Article 370 gi makhada piba special status loktokiba amadi triple talak ki oiba ain gi matang da ofum kaya phongdokhe Article 370 amasung 35A gi matang da paladuna Prime Minister Modi na makhata na haiki madudi haukiba sahi humudra asida pangthokpa ngamdana lakiba adu haukiba numit humudra asida mai pakna pangthokpa ngamle Hauki Basayolda Article 370 gi Makhada Jammu amsung Kashmir da piba special status lokthokibadagi lakliba wathoki matangda marikchumna phongdokiba mahaki warol aduda Modi na hojikti leibak asi one nation one constitution gi pandamadu phangmangamle haiki adumoinamak leibak asigi miyamna Jammu amsung Kashmir miyam gi manglan amasung apamba thungana ba honabada leibak miyamna su daita lobigadabani haiki India gi economy gi matangda paladuna Prime Minister Narendra Modi na lakadoriba chahi manga asida leibak asigi economy asi $1 trillion manga yoba ngamlagani haibigi thajaba phongdokhi
Security gi akan section thoranga loinena Thobal district tasu district administration Thobal na sinduna leibak asigi humudra humdoi suba Independence Day gi palan thorum district asigi mini secretariat complex ta pangthokhe palan thorum aduda Manipur lenga ki education labor and employment minister TH Radheshyamna jati asigi masu ahum gi firal atiada pahenkhe masigi tungda Thobal district police ke sub divisional police officer Thobal M Biswarjit na parade commander oina lusingba ningthi jaraba march past contingent senge salami athoiba mitunglen oikiba minister TH Radheshyamna okay Thoramadu da wangang duna minister Radheshyamna ngasi aikoina Bharat ki ningtamba numitpu harau tayamna pangthokli adubu aikoi gi lamdam asida leiriba khungang gi mioi kya ama ningtamba gi mahau adu fangdana leiri asigumba awat pakya asi kokhanaba Bharat ki Pradhan Mantri Narendra Modi amadi state asigi chief minister N Biren gi liching makhada thorang kya paikhatle lengak asina miyam gi haksel education amadi social welfare gi damak thorang kya paikhatli thorang sing asigi kanaba miyam da fanghana ba honabada district asigi toan ba department singna achoba thodang logduna Thobal district asi khumang yang na sakhotpa district ama ohelasi haikhe akoi leitela kaya ama sara henna hojik leiri layang mangam dama mipung kaya ama leiri masa masu laik taman mangam dama kaya ama leiri yum leijata dana yum leina ba tin masa ama khallaga yum masa ama leiba adum leitaba kaya ama leiri marai ba thira bi si facility mayam se akoi kramaina hagalan sege haibu wakal akoi wakal on pun hona minera kanda afaba adumba Manipur Bharat ama semba aduga adum Manipur ma semba akoi Thobal district na akoi punna daita lomina Thoram losilakpada ngasigi palan thoram adu da sarug yakiba march past contingent sing district asigi toan ba department da thabak tawriba mathong masak khangbage khangalaba employee chamaga marifutareta mana amadi appreciation certificate piduna ikai kunaba utki humdana ni thoi gi mamangda lamdam asi lehau leiba lamdam ama oibata natana ainga sagi khalsu faba mafam ama oibana makal kya ge hida kana ba pambi kya su marang kaina fangle maramaduna aikoina hida kana ba pambi sing marang kaina thaba yai lengak nasu thorang asi pakhat na ba honari haina health minister L Jento Kumar na phongdokrai district administration na sinduna Bisnupur district headquarter ge mini secretary ta pangthokiba humbudra humdai suba Independence Day ge thoromda saruk yakiba minister L Jento Kumar na makhatara duna British ki makotagi ningtamba fangnaba lanthingna kiba maraibak ningba athoba singbu ngasigi mirona kaukthokpam thokte aikoi ge ipa ipu singna ngaktuna thamlamba apunbagi lamkhai asi matam supada ngaktuna thamnaba aikoi khudingmana honasi haiki leitabni hadun leibi makhi kamni na timunna jaga amre chalaga leibu makhi leibak direda leau chen leibak direda pambi kana amam khatung thabiyo sing me ko sa jasan leibu saga ngasi leibak asigi mafong khudingda pangthokna bogom district administration jiribam na sinduna jiribam higher secondary school gi playground da humudra humdoi suba Independence Day thorom pak chauna pangthokrai thorom asida mayang lambam Rajkumar IAS deputy commissioner jiribam na chief guest oiduna saruk yakhe thorom adu chief guest na Bharat ki masu ahum gi firal chingkhatuna Rashtriya salute kaloinena national anthem saktuna thorom asi hogdokhe jiribam da leiriba department kya gi mioi sing amadi school kya gi mahiroi sing yauna ARMS category, senior category amadi junior category haina category ahum thongna khaidokduna punna contingent kunthra humdoina saruk yaduna march past putki Chief guest ki warol pire duna mayang lambam Rajkumar IAS deputy commissioner jiribamna ngasi pangtholiba thoram ase aikoina pangthoktaba yadaba ithau amani Bharat ningtamba fangnaba songnakiba lan aduna khudakta ningtamba fangkiba nate mamangda maithiba kya nangkraba matungda fanglakiba ningtambani thabak ama tawbada maithiba haibasi lai maithiraga aikoina mai pakpa ngamgani thabak ama tawbada hekta maithire haiduna ninghana roidabani thabak ama tawba matamda kanaba amadi mangjaba loina leiribani jiribam anuba district amani jiribam district olakpage kanaba kya ama lai asumna thabak punamake kanaba lai mangjaba su lai aikoina madugi kanaba loba haigadabani haikhe tawdana tummaga leiba mi amana fair ke dong disu oyedna ngasi India gi mafam khudimakta pangthoknariba humudra humdoi suba Independence Day gi thoram Manipur gi Indo Myanmar border town More amadi Tengopal district headquarter da pangthokrai
District Administration More na sinduna ADC More ge office complex ta pangthokhiba thorom aduda chief guest oikiba SDO I Dinesh Kumar na Bharat ke masu ahum gi firal chingkhatuna ikai khonu potke ngasi gi thorom aduda SDPO More Police Binoy Songtham nifum doi suba Assam Rifles ke captain Nipan suba MR ge assistant commandant amadi SDC More saruk yakhe More da leriba tuan ba furup kya ge public leaders sing amadi government officials sing su saruk yakhe thorom aduda More da leriba tuan ba school tarani thoige mahiroi sing More Police amadi Nipan suba MR gi contingent singna March Past utke tungda More gi akoi bada leriba tuan ba khulgi chief sing da certificate blanket yantoke tungda government official sing yauna March Past ta makong mathang ta kiba sing da su certificate amadi cash reward sing PK of Mount Moria Public School. India government pirpa scheme singa dugi matangda ai khungang singda chachawa hojagani ai ahamada khungang mohum chacharure aina yamna tenma matam masida songjang da chalure CIS Tenopal chacharure Bongmol chacharure Yangbong chacharure khomna kilometer tariat kan makhai ai amadi ai staff forest ki team amadi BRT ki team single loina na lambi sembagi survey ma aina pangthok sabanga me makha tarpadasu ai hojik laibi amadi othar chachaduna India government ge pire iba scheme singi makha da paikhat kadaba thabak khudimak aina yengsallaga lamdam dugi village chief sing village chairman singa tanaraga development kaya pangthok saba ngamjawa haiduna aina mayangi mafamda operation PBU Amaromda Technopol District Headquarter da leiba Technopol Government High School ground dasu humudra humdoi suba Independence Day thorom Forest and Environment Mahut Town Planning Minister Oriba TS Siam Kumar na thorom mapu oina pangthokhe Minister na Bharat ki masu humgi firal chingkhatuna ikai khumna bu utke thorom aduda Technopol District ke Deputy Commissioner SP AR ge official sing saruk yakhe Toan be school gi mahiroi sing amadi police AR yauna March Parsat khe thorom aduda Chief Guest oikiba Forest and Environment Mahut Town Planning Minister Oriba TH Siam Kumar na Bharat ngasi malem da khongjel yana sangsilakliba lebak amani haiba yauna ofong kaya phongdokhe Independence Day celebration soidana purakani madudi somba district asida laidama asidi district ase nauna state government na akoi district ase la hotana bir bisda infrastructure ki award pa adike laiba hirang khuding mata award pa lai me am singasu soidana Anda ki Independent Day segi konsiderasi pantok kusnasu soidana bagi state government ki onemas minister amdi ramda masigi mehur amdi laiba koi isa mayam lamda masigi DC SP amdi officer mayam thengner mayam singasu mari chumna onemas minister tamdana state government ki thapta kalakanda or pa yapsu soidana tona koi kona kani haiba engasi ki suman ngai ba Independent Day ki minister pagi bisari Bharat ki mafam khuding da pangthok na bagum ngasi Kendra Vidyalaya Surchanpur da su humudra humdoi suba Independence Day ki thorom Subsidiary Training Center BSF ki IG Indra Kumar Mehta na chief guest oiduna pangthokre thorom aduda BSF ki officer sing subordinate officer sing atai atopa official kya amasung KVK Surchanpur ge oza mahiroi singna saruk yaduna pangthokhe Independence Day thorom gi saruk ama oina KVK gi mahiroi singna cultural cum patriotic program kya su utke thorom aduga mari lenana chahi gi oina topper oirakraba mahiroi singda manapi duna pungning thogatke Tamenglong District Headquarter dasu ngasi akan manungju marakta District Administration asinduna thorom asi pangthokhe thorom aduda MLA Awangbong Niumai na chief guest oike thorom aduda MLA na Bharat ki masu humgi firal chingkhatpa loinena tongan ba contingent singi march par salami okay Imphal East ki mafam amada lalhouba singna losilamba yamlaba khuchu khulai sing fagatpada asoba thodang lokiba Imphal East District Police Commando gi second OC Muhammad Razib Khan da district asigi SP Jogesandra Homi jamnang ase humudra humdoi suba ningtam palan thoromga mari lenena DZ NIA commendation certificate piduna pungning thawat khre
Paugi Marathon attend Babre Matang Nominasi. Thangmiban GM College Road laiba GM Departmental gi ahan Foundation Day August 13 ta thogle masiga mari lainana shop asida fangliba item singda akhanaba discount pijeragani August 13 gi horaga August tha asima discount asi pijagani pijariba khudong chaba asi GM Departmental da links in beretuna lobiyo fanganjariba item singdi grocery items nupagi nupigi amadi angang singi oiba jockey Calvin Klein Macroman Macro Woman Tommy Hilfiger haiba brand sing asigi firol kaya amsu phangbiragani Lengsin Biraksi GM Departmental Thangmiban GM College Road contact number 97748588053 Aina aigi punsigi laiminagadaba nupa khanbadine ai sage pamani Mafamse nupa sobam nate ai icha nupibusu mangangena khan ai nang nusi ai dinang nungside Break matungda makata pau pijari. High Court of Manipur na su sinduna ngasi humudrom doi suba Independence Day gi thorom High Court of Manipur gi complex ta pangthokre. Thorom aduda Chief Justice Ramalingam Sudakarna Bharat ki masu hung gi phiral singkhatki. Thorom aduda atai makok thongba judge singsu saruk yake. Chief Justice Ramalingam Sudakarna thorom aduga mari lenena sahi asigi oina High Court of Manipur na puthokpa newsletter amasu phongki. BJP Manipur Pradesh na susinduna ngasi party asigi matam kharge oina hangliba Kanchipur da leiba office ta humudrom doi suba Independence Day gi thorom pangthokre. Thorom aduda Chief Minister N Virena Bharat ki masu humgi phiral singkhatuna maning tamna paihenke. Thorom aduda party gi lusingba sing amadi thongmi kya na saruk yakhe. Humudrom doi suba Independence Day gi thorom ngasi Cherab Court su District and Session Judge Imphal West amadi All Manipur Bar Association na sinduna pangthokhe. Ayuki pung taret makai taba matamda District and Session Judge Imphal West RK Memsa Devina Bharat ki masu humgi phiral singkhatki. Thorom aduda District and Session Judge sing amadi Advocate singna saruk yakhi. Humudrom doi suba Independence Day gi thorom ngasi Manipur gi tuan ba district singda District Administration Government gi loising amadi lanai lup kya nasu jati gi masu humgi phiral paihanduna pangthokhi. Ngasi Bharat na ningkha tamkibage chahi humudra humdoi mapung pharakpagi thorambu yaningdaba phongdol aduna lalolup singge apun balup ama oiriba korkom yauna toan ba lalolup singna kaukiba general strike amadi total shutdown loisinkhre general strike amadi total shutdown maram oiraga lambi sorokta gari sing senakide kaithel kanakide dukan sing thonglonaki mahi loisang sing amadi lenga ki makha da leiba loisang sing suti oiba maramna Imphal city yauna tampaki mafam ayambada pumsiksikhe Security Force na su akan ba section thorang lokot ki amadi pam na ba thodok sing thoki bagi pau leite Sengmai Police Station gi manung chan ba khongam pata leiba State Orchidarium manake National Highway lambi paringda ngasi ayuk IED amalairam badage Assam Rifles amadi Manipur Police ki bomb expert ki kangbuna asoyangam yaugana lokthok laga pokhai henkhre pau sin hai ngasi ayuk pung tare lom taba matamda 15 suba Assam Rifles ki kangbuna ROP set pada thengarakibani Amuba masugi plastic khau amada yomsilaba IED adu lambi gi mataida leramkhibani IED adu leire haiba khangbadage Assam Rifles na lambi paring adu thingjinduna thamlaba matung asoyangam yaugdana lokthok pokhai henkhre Ngarang None District ke Khopum gi Thanagong area da Assam Rifles ki kangbu amada thibahum gi thabak chathabada lalhulup ZUF ke lanmi singna lotuna thamnamba khulai kayamrum phagat pangam khre hairi Ngarang nungthil 15 suba Assam Rifles amade Imphal East Commando ge kangbuna Sangakfom Bazar area dage Pripa ke district commander yauna active worker ahum sel amadi mobile phone ga konana fare Farva sing adudi langjing asobadage yumnam Sakhen Singh sahi yankhani toy apokpa laikhidraba Y Kunjavihari Mantri Pukri dage yumnam Dizendro Maitai sahi yankhai mathoi apokpa Y Ibosau amadi Wangoi top upokpi dage Huidrom Deven Singh atopa mingna Malem sahi yankhai apokpa laikhidraba H Ibotombi kawi Farva yumnam Sakhen Singh dage sel oina lupa lising tara amadi mobile phone fangle makoi ahumgi manungda Huidrom Deven Singh atopa ming Malem lup adugi district commander ne makoi miyam dage sel khaibada senai hairi Ngarang numidang pung 13 ga minute kun tare lom satpa matamda
Manipur ga tainaba Nagaland gi Wangti amadi Monyaksu village da leiba nipusuba Assam Rifles Sports ki B company da NSCN ngi singnaba cadre singna landakre Assam Rifles ki maike dagi su handuna maike animukta minute 10 rom hena khuthongna ki thogdok aduda asopan gi pawdi leikite thogdok thokfam gi akoibada Assam Rifles na thibu humgi thabak sathabada NSCN gi lanmi singdagi tahobo oigini haina thajaba khulai kya phangba ngamle hairi Paugi maraktan atenba brem tangalong minase Yitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing and NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat 15 khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261 Natraga 87940262277. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440164. Breaking matungda mayam utaram noksa bogilena makata pau pijari Sahi khara sida state asida thamogi laina heart attack tawbagi chang wangkhlakpugum tawri thamogi laina heart attack haibasi karino karidagi tawraklibano amadi tawraktana ba kari section thorang lokhot patangai fade haibasi mipung khudimangna khangjinba mathau tarakli hiramasida TOMTV gi akhanaba pawdam ama heart attack haibasi karino haibigi matangda heart surgeon Dr. Ketrimem Kalana hai heart attack ase achauba thamogi laina makhalamni amani mathau toba lepkhiduna अखोई पुंसी से लोईखिबा अमदि थमोइदे मचिनजाक पिनबे एगी उतोंग सिंगासे इजे फाजन चेन मंगमुक्तबदिगी फुंजिलकपदेगी थमोइ से मथौ तोंगमदे लेपखिबा मसिबा खोइना हार्ट अटैक हाइना खंगनै मियोइबने हिंगबदा यामना मरु ओइरिबसी नादा येक्तना लैबनी चौखलकपगी मतुंगिना तोंगान तोंगान बलाइना लायों कया मियोइबदा थेंगनदुना लाकली Heart attack haibasi aikoi miyoibada piba khwaidagi kiningai oiba laina makhal amani hiramsigi matangda heart surgeon Ketrimem Kalaga akanana unaba amada heart attack haibasi thamoi mathau toba lepkibadagi thokpa laina makhal amani chahi nibugi mathakta leiba miyoi singda laina asi thokalli karigumba kanda sahi nauringai matamdasu thokpa adumak yaudaba nate मियोइबगे हक्सांगदा हार्ट अटैक तौरकदौरे हाइबसी करमना तालकपगे हाइबगी मतंगदा डॉक्टर कलाना हाय थबाक वै थंग नाकंदा मिहुन चोंगबा थबाक नाबा ngsamri yong नाबा अमदि वै थंग पांगबो नाबा कोकसी याम लुम्बा अमदि साजी याम छोंथरकपा अमदि मिहुन तपथरकपा अदु ज्ञान मांगकपा असिन सिंगबसे अहिंग नोंगाइदोबे अयु अंगनबदोबि आइ मतममदे तौरक्तना अखोइना मियोइबगे पुंसिदा हार्ट अटैक थोली मसी तौदोरे हाइना खंगब तारगदि मसा मसा सिंग असिना सेक्शन थोरांग हाना लौबिहोरबदि अंगनबदा नत्रक आहामबदा हॉस्पिटल पुखलबदि अखोइना पुंसि सिंग असे मखोइगे अनाबि पुंसि सिंग से खरदि कनम ngamgadra हाइना खंजे स्टेट असida heart attack tawduna sibigi sang wangkhalgliba asigi matangda palladuna Dr. Kalana hai sahi manga tara asida heart attack tawbigi sang wangna leiba thengnei masi karidagi lakpano haibasi khangdokpa changi yariba makai aikoiga haksang asi BP wangi wangde haiba khangdo hodaba asisu maru oiba maram amani BP wangdanaba honaba changi
हाइकी मणिपुरदसु हार्ट अटैक तौब चांग असे सही मंगा तरागी सिदे हेंगले हाइबते याय या अदुबु आइना हाइजनिंग स्टैटिक्स रिपोर्ट अमा तंगदांग मा लेत्रबनिना अचौचो हॉस्पिटल नत्र प्राइवेट हॉस्पिटल हिंगदा रेकॉर्ड अमा थमदबनिना अखोइना थेंगनजबदा चांग असे अदुम वांगना लई नाबसिंग असे मसागी ब्लड प्रेशर से बीपी असी वांगी अमदे वांगदे खंगदो होतबा मतम चाना अदुम ब्लड प्रेशर वांगबा असिना हार्ट अटैक तौबदा यामना मरुओइबा फैक्टर अमनी अमदी ब्लड प्रेशर वांगबा मीसिंग असे स्ट्रोक तौबा हार्ट अटैक तौबा असिना सिंगबसिंग असे इखंग खंगौदना अदुम थोपे हार्ट अटैक असी थोक्तनबा सेक्शन थौरांगी मतांगदा डॉक्टर कलाना यारिबा मखै अखोइगी हक्सांग असी का हेन लुमदनबा होनबा ताई चिनीगी सांग वांगदनबा होनबिगदबनी बीपी वांगब्रा बॉडी वेट कया लई अमदी चिनीगी सरुक कया लई हाइबसे खंगदोकननबा तोइना सेक तौननबा होनगदबनी अमरोमदा यारिबा मखै मैकु सिजिनरोइदबनी हाइकी इसाजी चही निफु यांखै छुररबदी अमुक्तंग इसाजे डॉक्टर चलगा हॉस्पिटल चलगा अखोइ इसादा ब्लड प्रेशर वांगब्रा अमा इसाई चिनी स्रोसे वांगब्रा अमदी इसाई बॉडी वेट से हेनब्रा हामसिंग बसिंग ताना खंगदोबि होदमनी कोलेस्ट्रॉल हेनबसिना इसादा ब्लड प्रेशर वांगबि मरम अमसु होय अमदी पाइप नंग फुंजिलपै मरम अमसु होय वाखन टेंशन लेबा मियोइसिंग असिना स्ट्रेस एंड स्ट्रेन यामना लागा नुंदांग तुम याक्तबा पुबा थाम ngमोइदबा मसा मसुसिंगी डिमांड हलुरबा मामा पासिंगदा मतम चुपरा वाखन लेना नाजुना मपुंसी लुखिबा असे अते मतिग नते हार्ट अटैक तोबदिगिनी अदुना वाखन लेना असे यांगे याम हंथनबा अमदी यामना लेतनबा होनबिबा ताई अमदी हक्चांगी दरकार लेबा विटामिन डी नत्रगा कैल्शियम छरु छरांग दरकार लेबा विटामिन सिंग असे यावो वहे वहे मपुंग फाना चादना थमोइसे मवांग हेन कन मंगमनबा होनबिगिदबनी अमदी इचिमु तोंगदो फुंदनबा कोलेस्ट्रॉल छरौसे वांगदनबा मतम चुपदा मरे महौचाबि चांग असे हंदना लेबिगिदबनी हार्ट अटैक असी थोक्तनबा अखोइगी हक्सांग असी तोइना सेक तौबा मथौ ताई चाबा थकपदा सेक्सिनबा अमदी बीपी तोइना सेक तौबिबा मथौ ताई स्टेट असिदा लेबा मिपुम खुदिमंगना मखाताना हाइबा थमोइ लेना हार्ट अटैक असिदगी ngak thoknanaba amasung thoktanabina makta yarimakai saba thakpada section c loinana yarimakai maiku sijinadanaba honaminasi haiba wafam sing doctor na thamlaki video journalist Ojit Kumar ga loinana paudam jariba Navakumar Khagupam Times of Manipur Pangai makata pa pauga Mahiroi bebisina misigi mayakta sem kiba jesina misi asigi langla langjil puthokna ba takseladuna makata ba khongjang sing lauthokre tha asigi tara tret ki ayuk pung tara dage nungthil pung mari fauba miyamna wakat khongjang sangsin ba tang tara nipan gi numidang dana maira ge khongjang sangsin bio hairikli JSG Cherol aduna makata ribadi Standard Robert Higher Secondary School gi Students Welfare and Parents Guardian Association na laukiba warip ki matungina hayeng August tara turuk tage school hangduna class togani hariba asi school authority amadi Parents Guardian Association na kupna khanthabiraga khongpham handokpiyo hairikli Andro Assembly Constituency gi manung sanwa ngariandage yaripok laimanai thongkhong phawgi lambi sembidaba bu yaningdaba phongdoktuna August ki tang tara mari dage lambi thingbugi khongjang makhata na satharakle ngasi fawbuda kendra sigi mapi mapa oiriba mari lenaba myoy amatage mijeng changpiraktaba amadi paliba sarkar asigi mari lenaba department amatana hojik fawba lambi semnabagi thajaba piraktabana makhata na akanba khongjang sangsinaba warip lokre lambi asida satpiriba miyam punamakna support obiyo haina LYCY gi president TH Itona miyam da appeal tawrakle Yaikop thonggongdagi ngarian tabalamben tingbugi khongjang asida hojik fawda hojik paliba government amadi department ki marketagi positive over response amata pibir tabda maram oirga hayeng agasi tang tara tuktagi hona makhal makha kya gi khongjang khongjang sinbang jergani haiba lamben asi mamangda works minister amadi si minister na simi gani haibige khazaba kya ibirama fawda nasi fawda sibidar lakadagi koi haiba khongjang asi sansin jarpani Marirak Suba State Level Quiz Competition Imphal East District ke Paurabida laiba Lamjing Maira Sindam Sangda ngarang Applied Education Forum Manipur na sinduna pangthokre pangthokiba quiz competition aduda mari lenana NEIDP Manipur State ki President Dr. NG Bijoyna phongdokibada lamdam asida leiriba mahiloisang sing asida open debate ke platform thamba mahiroi singbu sana khonabagi lamda saruk yahanba amasung cultural activity na chingba thorom kaya pangthokpagi tangai phadaba lei loinena
Oza Lai Guru Singna Takpi Tambiriba Parasing Adubu Mamutana Kangdana Sinfa Kakta Faraga Mahiroi Ama Oina Tungi Punsida Karisu Mai Pakpa Purapangam Loi Haike. Mana Fanganaba Pajana Honatan Tori Basinasu, a children knowledge, the achievement, where they Mori mindset, Adugisu, Madugi sports, Amuwe, Adugi game, immediate reaction. That another that Kumu Sigum Burmayamsi, a chip away, Masi, and a young target say. Toromaduda Singarel Testboard Outpost K Measure Kino Babu Mete, retired CDPO TH Mohindro, social scientist, Danavir Lystrom, making Dolai Tavige, Jila Parishad, Ningtokongjam Sanatomba Made, AEFMG advisor Irungbam Kuber Metena, Matangsina, president member Oina, Saruya Kibagalina, School Nifu Mangana Saruyaduna Pangto Kiba competition Aduga, Brighter Star Public School Loitang Kuno, P. Namjulung High School Songbung Amadi, Lamlai Higher Secondary School na Matangsina Ahanba, Anisuba Amadi, Ahom Super Position Take. Bamon Laikai Youth Club Yaripok BYCY na Nat Ko Iba Lining Lai Solga Mari Ledena Numit Kudingi Nongalamdai Amasung Yasang Lakpada Bamon Laikai Gi Umang Lai Gi Laibungda Penagi Yakairol Noksumlon Maikta recording Tadokpa Dokibage Sahi Ani Mapung Parapaga Mari Ledena Ngasi Club Amadi Umang Lai Gi Akoibam Pumsing Social Service Tobagolena Uhay Panba Uchara Yankairom Thakre Thormaduga Mari Ledena Club Asigi President Prafulo Komdramna Usara Masing Yamna Tharaga Mapung Mari Fanaba Senabi Bangam Loidaba Oirabadi Masing Karakatam Tavana Hena Fai Haike. Malembi Kwaidigi Lidaba Lonama Oiriva Sanskrit Longe Ningsing Numid Sanskrit Divas Ngasi Manipuri Singna Kundaba Mafamama Oiriva Hozagi Goranagar Daliba Goranagar Sanskrit Beda Vidyalaya da Pangtokre Thormaduda Goranagar Sanskrit Beda Vidyalaya School ki founder Su Oiriva Pandit Moirangthem Khelemba Sastri Samure Lapam Gulab Sharma L Kunjababu M Sarachandra Amasung Karam Rajuna Thoram Mapu Amadi Athoiba Mithung Lensing Oina Sarukya Ke Thoram Madugi Saruk Ama Oina Sanskrit Lon Amasung Brahman Singh Sama Singna Sanskrit Lon gi Matang da Lawriba Thodang Singh gi Maramda Mahiroi Singha Khanane na ke Panbayabadi School asida Manipur Bangladesh Tripura Silchar Amasung Assam gi Mapam Kyadagisu Sanskrit Lon Tamnaba Mahiroi Kya Leptana Laknaribani Risi punamak si taret si mapan narat ka kanoga loina na ako si mapan risi sing si ningsing numit ka mari laina ako adute ki hauna ko Sanskrit Vishwa Sanskrit Bharat ki Sanskrit Divas Bharat Sanatana Malem Apumbamaki Sanskrit De Haidana Lai Basini Manipur IAP Women's Cell Nasinduna Women in the Workplace Ergonomic Control of Musculoskeletal Disorder Haiba Hiramda Physiotherapy ge Awareness Program ama Lakiba August ki tang 13 Rims Hospital Imphal da pangthokadori hairi M2 Thobal District ki Midyang Makhada M2 Hairok Branch na MYC Club ki Thongmi Singa Khusamnaduna MYC Club na konba area singda usara kya thakre amadi M2 Hairok Branch na konba mafam singda leiba school college kya dasu makhata na uthabagi khongthang asi leptana sathaki gani haina M2 Hairok Branch ki president khujek piduna thadrokpa cherol amana hairi aroi bada moroi ba paw mukana phangbi gani Lalok Singi Ating Marakta, Humudra Hum Suba Independence Day Torom Pangtokre. Issue Tolok Pakudingi, Ban Kobuna, Equity State as say Maning Hana Lehana, Chief Minister and Virena Nunang Bokundokre. Bharat ki ning tamba numitpu harau tayam na pangthokle lamda masida leiriba khungangi myoi kyadi ning tambagi mahau adudi phangdana leiri haida Education Minister TS Radeshyam na haikrai British ki makuta gining tamba phangna balanthing na kiba maribak ningba athopa singbu ngasi gi mirol na kaufam thokte haina Minister L Jendu Kumar na haikrai Amadi Independence Day ki thorom pangthoklingai sakhangdam singna plan torombo oigani haina thajaba idea ama Assam Rifles amadi form expert ki kambuna lokthokaba matung pokhai han krai
ngasi gini matang sida Manipuri Paul Ojere Times of Manipur News ki Manipuri Paul Imbri besing bamu kana khunum jare